ꯑꯁꯤꯗ ꯕꯦꯒ ꯑꯃ ꯇꯥꯔꯤꯕꯁꯤꯅ ꯅꯣꯏ ꯄꯥꯕꯨꯡꯒꯤꯔꯥ? ꯄꯥꯝꯍꯩꯕ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯥꯝꯗꯨꯅ ꯂꯧꯏ꯫ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯄꯣꯠꯁꯦ ꯁꯨꯛꯆꯦꯛ ꯆꯦꯛꯁꯤꯟꯗꯕꯅꯤ꯫ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯆꯠꯂꯣ, ꯅꯪ ꯆꯠꯄꯗꯅꯦ ꯃꯥꯒꯤ ꯀꯥꯗ ꯈꯔ ꯄꯤꯔꯝꯃꯨ꯫ ꯄꯥꯝꯍꯩꯕꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯇꯣꯝꯕ, ꯑꯇꯣꯝꯕ! ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯃꯛ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯎꯗꯦ꯫ ꯋꯥꯂꯦꯠꯇꯨ ꯐꯃꯨꯡꯗ ꯊꯅꯝꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯅꯥꯀꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯗꯁꯨ ꯄꯥꯕꯨꯡꯗꯁꯨ ꯍꯥꯏꯔꯤ ꯌꯥꯔꯛꯏ꯫ ꯑꯁ ꯊꯥꯗꯣꯏꯁꯨ ꯑꯩꯅ ꯍꯌꯦꯡ ꯁꯣꯏꯗꯕꯤ ꯍꯥꯏꯔꯅꯤ꯫ ꯐꯣꯟꯗꯨꯗꯒꯤ ꯙꯥꯟ ꯆꯥꯔꯦ, ꯄ꯭ꯔꯄꯣꯁ ꯐꯠ ꯇꯧꯁꯤꯜꯂꯣꯗꯅ꯫ ꯍꯩ, ꯄ꯭ꯔꯄꯣꯁꯀ ꯑꯝꯇ ꯉꯥꯏꯈꯣ, ꯃꯤ ꯇꯞ ꯇꯞꯅꯩꯁꯨ ꯅꯩꯈꯠꯂꯛꯏꯕꯅꯤ꯫ ꯍꯥꯏꯕꯨꯗꯤ ꯑꯩꯁꯨ ꯍꯥꯏꯔꯗꯝꯅꯤ, ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯗꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗ ꯆꯠꯈꯤꯕꯅ ꯍꯥꯜꯂꯗꯤ ꯀꯩꯁꯨ ꯑꯣꯏꯒꯗꯧ ꯃꯥꯟꯗ꯭ꯔꯦꯗ꯫ ꯑꯗꯣ ꯁꯥꯂꯤꯅꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯤꯅꯦ ꯚꯥꯏ, ꯑꯗꯅꯤ ꯑꯩꯅ ꯀꯣꯛ ꯁꯥꯔꯤꯁꯦ꯫ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯊꯥꯗꯣꯏꯗꯣ ꯃꯣꯏ ꯏꯃꯨꯡꯅ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯩ ꯍꯥꯏꯒꯨꯝ ꯇꯧꯏ꯫ ꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯈꯥꯒꯦꯝꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯈꯨꯖꯤꯟꯅꯗꯨꯅ꯫ ꯀꯩꯅꯣ ꯊꯥꯗꯣꯏꯕ? ꯃꯁꯥꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ, ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯔꯣꯏꯕ꯫ ꯈꯥꯒꯦꯝꯕꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯏ꯫ ꯅꯣꯡꯃꯇꯗꯤ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦꯅ꯫ ꯍꯣꯏ, ꯊꯥꯗꯣꯏꯅꯕꯨꯗꯤ ꯅꯨꯄꯥꯗꯣ ꯌꯥꯗꯦ ꯍꯥꯏꯒꯨꯝ ꯇꯧꯏ꯫ ꯈꯔ ꯁꯤꯅꯤꯌꯔ ꯑꯣꯏꯔ ꯃꯥꯜꯂꯦ, ꯄ꯭ꯔꯣꯐꯦꯁꯔꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ꯫ ꯅꯣꯏ ꯁ꯭ꯋꯥꯏꯗꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯇꯣꯝꯕ! ꯇꯨꯡꯗꯒꯤ ꯃꯌꯥꯝꯕꯅ ꯀꯧꯔꯛꯄꯅꯤ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯈꯥꯒꯦꯝꯕꯗꯨ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯌꯥꯝꯕꯗꯨ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣ, ꯅꯪꯒꯤ ꯋꯥꯂꯦꯠꯇꯨ ꯀꯤꯆꯟꯗ ꯂꯩꯔꯝꯃꯦꯅ ꯑꯩꯅ ꯂꯧꯁꯤꯜꯂꯒ ꯅꯪ ꯐꯃꯨꯡꯗ ꯊꯅꯝꯕꯅꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯉꯤ ꯐꯣꯟꯗꯨꯗꯒꯤ꯫ ꯅꯨꯄꯥꯗꯨꯒ ꯊꯥꯗꯣꯏꯗꯨꯒꯁꯨ ꯈꯠꯅꯈ꯭ꯔꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ꯫ ꯅꯛꯅ ꯂꯩꯕꯅ ꯐꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯨꯁꯨ ꯑꯗꯨꯝ ꯌꯥꯝ ꯁꯦꯡꯗ꯭ꯔꯁꯨ ꯄꯤꯛꯅ ꯇꯥꯏ꯫ ꯐꯠ ꯐꯣꯟꯗꯨ ꯃꯅꯥꯗ ꯊꯥꯡꯖꯤꯜꯂꯤ꯫ ꯑꯝꯇ ꯉꯥꯏꯈꯣ ꯚꯥꯏ꯫ ꯄꯥꯝꯍꯩꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯪꯉꯛꯄ ꯑꯗꯨꯏꯅꯤ꯫ ꯆꯠꯈ꯭ꯔꯕꯣ? ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯗꯣ ꯅꯪ ꯁꯥꯂꯤꯅꯤꯒ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯨꯅ ꯄꯥꯎ ꯄꯤꯔꯛꯎꯀꯣ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩ ꯂꯧꯔꯛꯀꯦ ꯄꯥꯎꯗꯨꯕꯨꯗꯤ꯫ ꯑꯗꯨꯗꯤ ꯊꯦꯡꯉꯤ, ꯑꯩꯁꯨ ꯆꯪꯂꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯊꯥꯗꯣꯏꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯩ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯥ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ, ꯆꯪꯂꯛꯏ ꯃꯥꯒꯤ ꯔꯨꯝꯗ꯫ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯂꯕꯗ ꯐꯃꯨꯡꯗ ꯐꯝꯊꯩ, ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯉꯁꯥꯏꯗꯒꯤ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯃꯀꯣꯛꯇꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯈꯜ ꯑꯃꯅ ꯆꯨꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯑꯣꯏꯔꯣꯏꯗ, ꯀꯥꯏꯗꯒꯤ ꯃꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯈꯣꯏ ꯏꯅꯥꯎꯒꯤ ꯃꯁꯤꯡꯁꯤꯒ ꯑꯣꯏꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯧꯅꯔꯨꯕ ꯇꯧꯗ ꯊꯥꯗꯣꯏꯒꯤ ꯅꯝꯕꯔꯗꯨꯗ ꯐꯠ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯊꯥꯗꯣꯏꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯋꯥꯁꯔꯨꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯤꯉꯩꯗꯅꯤ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤꯕꯗꯨ꯫ ꯑꯗꯨꯕꯨ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯃꯤꯁꯀꯣꯜ ꯇꯥꯈ꯭ꯔꯦ꯫ ꯄꯥꯏꯔꯛꯇꯦꯅꯦ, ꯄꯨꯡꯁꯤꯗꯤ ꯀꯩꯁꯨ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯦ꯫ ꯊꯥꯗꯣꯏ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯀꯥ ꯃꯩ ꯊꯥꯕ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯃꯤꯁꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯁꯤꯟꯗꯨ ꯑꯔꯩꯈꯩ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯁꯤ ꯑꯣꯏꯔꯦ꯫ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯊꯝꯖꯤꯜꯂꯝꯗꯨꯅ ꯅꯥꯀꯟꯒꯤ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯦꯡꯂꯨꯕꯗ ꯈꯥꯒꯦꯝꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯏꯈꯠꯇꯨꯅ ꯐꯣꯟꯗꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯏ꯫ ꯍꯜꯂꯣ ꯊꯥꯗꯣꯏ, ꯇꯨꯝꯃꯕꯣ? ꯇꯨꯝꯕ ꯆꯪꯉꯛꯑꯦ, ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯩ ꯂꯩꯔꯦ? ꯑꯣ, ꯑꯩꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯌꯣ, ꯀꯩ ꯋꯥꯅꯣ? ꯑꯩꯅ ꯅꯍꯥꯟ ꯍꯧꯗꯣꯛꯑꯝꯕ ꯋꯥꯗꯣ ꯑꯩꯈꯣꯏ ꯄꯨꯟꯕꯒꯤ ꯋꯥꯗꯨꯅꯤꯗ꯫ ꯆꯥꯛ ꯆꯥꯕꯒꯤ ꯍꯥꯏꯕꯗꯨꯔꯣ ꯍꯥꯏꯁꯦ? ꯃꯥꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯏꯃꯥꯅꯁꯨ ꯑꯗꯨꯒ ꯇꯥꯃꯣꯅꯁꯨ ꯌꯥꯔꯤ꯫ ꯑꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯇꯧꯊꯣꯛꯑꯁꯤꯔ ꯁꯤꯅꯤ꯫ ꯑꯩꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯅꯛꯁꯤꯜꯂꯛꯂꯒ ꯇꯧꯕꯗꯣ ꯃꯔꯥꯡ ꯃꯔꯥꯡ ꯒ꯭ꯌꯥꯟ ꯇꯥꯒꯗꯧ ꯃꯥꯟꯗ꯭ꯔꯕ꯫ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯅꯣꯏꯗꯔꯣ ꯍꯥꯏꯁꯦ? ꯃꯑꯣꯡ ꯌꯦꯡꯉꯁꯦ, ꯍꯥꯏꯗꯤ ꯃꯣꯏ ꯑꯇꯩꯗꯁꯨ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯤꯕꯅꯤꯅ
ꯍꯥꯏꯔꯒ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯍꯥꯏꯕꯝꯁꯨ ꯂꯩꯕꯅꯤꯗ ꯃꯑꯣꯡ ꯌꯦꯡꯕ ꯅꯠꯇꯦ ꯌꯥꯅꯕ ꯁꯤꯟꯁꯤ ꯌꯥꯅꯕꯕꯨꯗꯤ ꯁꯤꯟꯗꯣꯏꯅꯤꯅꯦ ꯑꯗ ꯅꯪꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯒꯤ ꯋꯥꯅꯤ ꯍꯣꯏ ꯈꯤꯇꯪꯕꯨꯗꯤ ꯈꯨꯌꯧꯅꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯊꯥꯗꯣꯏ ꯑꯀꯣꯟꯕꯒꯤ ꯊꯥꯗꯣꯏ ꯍꯥꯏꯅ ꯈꯔ ꯁꯥꯡꯂꯞ ꯈꯣꯟꯗꯨ ꯇꯞꯅ ꯀꯧꯔꯛꯄꯗꯨꯗ ꯊꯥꯗꯣꯏ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨ ꯁꯨꯝꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯈꯥꯒꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯧꯈꯤꯗ꯭ꯔꯤ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯣꯏ ꯑꯇꯩꯗꯁꯨ ꯍꯥꯏꯔꯒꯦ ꯈꯥꯒꯦꯝꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯑꯝꯇ ꯍꯥꯏꯈꯤꯒꯦꯕꯀꯣ ꯊꯝꯃꯒꯦ ꯇꯨꯝꯅꯕ ꯇꯧꯔꯒꯦꯀꯣ ꯕꯥꯏ ꯉꯥꯏꯈꯣ ꯀꯩ ꯋꯥꯠꯂꯤꯒꯦ ꯈꯥꯒꯦꯝꯕ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯗꯣ ꯆꯞ ꯂꯦꯞꯄꯤ ꯀꯩꯁꯨ ꯅꯠꯇꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯀꯣꯜꯗꯨ ꯊꯥꯗꯣꯏꯅ ꯍꯥꯟꯅ ꯀꯛꯏ ꯃꯇꯝꯄꯥꯛꯇ ꯇꯞꯅ ꯐꯣꯟꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕꯅꯔꯥ ꯀꯩꯒꯤꯅꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡ ꯍꯟꯗꯛꯇꯤ ꯏꯇꯣꯝꯇ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯈꯜꯂꯤꯕꯁꯦ ꯉꯥꯏꯍꯥꯛꯇꯤ ꯊꯥꯗꯣꯏꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯕꯦꯝꯃ ꯕꯦꯝꯃꯧ ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯕꯣ ꯃꯃꯥꯅ ꯌꯨꯝꯌꯥꯏꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯨ ꯅꯥꯊꯩꯗꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ ꯇꯨꯝꯗꯧꯔꯦ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯏꯟꯊꯤꯖꯅ ꯇꯨꯝꯃꯨꯀꯣ ꯊꯣꯡ ꯊꯣꯡꯅꯥꯎꯒꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯆꯨꯅꯟꯗꯤꯁꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯏꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏ ꯆꯅꯩꯅꯕ ꯋꯥꯈꯜ ꯐꯣꯡꯗꯣꯛꯇꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯍꯧꯈꯤ ꯉꯁꯤ ꯍꯥꯏꯔꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯍꯥꯏꯕ ꯃꯍꯥꯛꯇꯨ ꯂꯩꯕꯅꯔ ꯀꯔꯤꯅꯣ ꯋꯥꯈꯜ ꯃꯥꯅ ꯄꯨꯈꯤꯕꯒꯨꯝ ꯍꯌꯦꯡ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯊꯕꯛ ꯈꯨꯗꯤꯡ ꯊꯤꯟꯊꯍꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯊꯃꯣꯏꯅꯗꯤ ꯇꯠꯇꯅ ꯏꯟꯁꯤꯜꯂꯤ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯀꯔꯤꯒꯤ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯋꯥꯈꯜꯅꯗꯤ ꯍꯥꯏꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯕ ꯃꯇꯝꯁꯤ ꯌꯥꯝꯅ ꯉꯜꯂꯤ ꯊꯃꯣꯏꯅ ꯑꯃ ꯍꯥꯏ ꯋꯥꯈꯜꯅ ꯑꯃ ꯂꯦꯞꯄꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯀꯤ ꯂꯪꯗꯥꯏꯁꯤꯗ ꯍꯛꯆꯥꯡ ꯃꯥꯗꯤ ꯀꯪꯉꯥꯎꯅꯔꯦꯗꯣ ꯅꯣꯡꯉꯥꯜꯂꯦ ꯉꯔꯥꯡꯒꯤ ꯃꯇꯧꯗꯨꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯁꯛ ꯎꯒꯦ ꯐꯪꯂꯣꯏꯗꯕ ꯏꯍꯨꯜ ꯑꯃꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈ꯭ꯔꯕꯅꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯤꯟꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯈꯤꯕꯗꯨꯅ ꯋꯥꯈꯜꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯅꯨꯄꯤꯗꯨꯕꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯤꯡꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯐꯥꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯦ ꯑꯉꯥꯡꯅꯤ ꯅꯣꯟꯖꯕ ꯍꯥꯏꯖꯕ ꯇꯜꯂꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯤ ꯃꯥꯜꯂꯦ ꯍꯥꯏꯈꯤꯕꯅꯤ ꯃꯆꯤꯟꯃꯛꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯁꯨꯕꯤꯗꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯦ ꯑꯌꯨꯛꯅꯤ ꯀꯥ ꯍꯦꯟꯅ ꯉꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯤ ꯍꯧꯒꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯈꯪꯕꯅ ꯊꯥꯗꯣꯏꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯊꯥꯗꯣꯏꯁꯨ ꯍꯧꯒꯠꯄꯗꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯀꯥꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯨꯔꯥ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯁꯤꯅ ꯍꯟꯗꯛꯇꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯊꯥꯗꯣꯏꯁꯨ ꯐꯣꯟꯗꯣ ꯑꯅꯤꯔꯛ ꯁꯨꯕꯗ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯍꯜꯂꯣ ꯇꯥꯏꯌꯦ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯀꯣꯜꯒ ꯄꯥꯏꯗꯅ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯊꯕꯛꯅ ꯃꯩ ꯍꯧꯔꯀꯥꯟꯁꯤꯗ ꯐꯣꯟ ꯌꯦꯡꯕꯩ ꯃꯇꯝ ꯁꯪꯗꯕ ꯑꯗꯨꯏꯅꯤꯗ ꯀꯩꯅꯣ ꯑꯩꯁꯦ ꯊꯕꯛ ꯀꯌꯥꯝ ꯆꯤꯜꯂꯕꯣ ꯍꯣꯏ ꯑꯌꯨꯛꯅꯤꯅ ꯆꯤꯜꯂꯦ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩꯒꯤꯁꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯁꯤꯅ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯆꯜ ꯇꯥꯏꯌꯦ ꯍꯥꯏꯌꯣ ꯑꯗꯨꯝ ꯍꯌꯦꯡꯗꯤ ꯌꯥꯔꯣꯏ ꯍꯪꯆꯤꯠꯇꯣ ꯑꯩꯈꯣꯏꯅꯤ ꯑꯝꯇ ꯎꯅꯁꯦ ꯅꯪ ꯁꯪꯒꯗ꯭ꯔꯣ ꯑꯩꯈꯣꯏꯅꯤꯗꯤ ꯀꯩ ꯎꯅꯗꯣꯏꯕ ꯅꯍꯥꯟ ꯎꯅꯈ꯭ꯔꯗꯨꯗꯤ ꯑꯗꯣ ꯀꯩꯗꯧꯕ ꯎꯅꯗꯣꯏꯅꯣꯕ ꯁꯤꯔ ꯁꯤ ꯆꯪ ꯄꯥꯝꯍꯩꯕꯁꯨ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯅꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯅꯦ ꯅꯣꯏ ꯃꯥꯗꯣ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗ ꯅꯪꯁꯨ ꯁꯥꯎꯔꯤꯕꯅꯤ ꯈꯔ ꯑꯩꯅ ꯊꯦꯝꯃꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯥꯎꯕ ꯐꯅꯤ ꯅꯪꯗꯤ ꯈꯔꯁꯨ ꯅꯤꯡꯉꯥꯏ ꯀꯜꯂꯤ ꯑꯗꯨꯅ ꯅꯪꯗꯣ ꯑꯝꯇ ꯎꯅꯔꯒ ꯑꯩꯗꯣ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯕ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯁꯨꯛꯇꯨꯅ ꯇꯞꯅ ꯃꯁꯥ ꯈꯛꯇ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯛꯌꯥꯝ ꯄꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯅꯠꯇꯦ ꯅꯨꯄꯥꯁꯤꯗ ꯑꯩꯁꯤꯕꯨ ꯂꯥꯛ ꯀꯌꯥꯗ ꯌꯣꯟꯊꯣꯛꯎꯔꯖꯥꯠꯅꯣ ꯍꯥꯏꯕꯅꯤꯗ ꯊꯥꯗꯣꯏ ꯇꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯅ ꯅꯪꯗꯣ ꯀꯩꯁꯨ ꯅꯠꯇꯕꯗ ꯌꯥꯝ ꯁꯥꯎꯍꯟꯈ꯭ꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯍꯥꯟꯅꯒꯨꯝ ꯅꯪ ꯑꯩ ꯄꯥꯎ ꯐꯥꯎꯅꯁꯦꯕ ꯑꯗꯨꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯃꯑꯣꯡ ꯌꯦꯡꯁꯦ ꯀꯩꯅꯣ ꯃꯑꯣꯡ ꯌꯦꯡꯁꯦꯕ ꯉꯥꯏꯈꯣ ꯀꯀꯥ
ꯑꯇꯩꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯂꯣꯏ ꯇꯝꯃꯛꯄ꯭ꯔꯣ? ꯄꯥꯝꯍꯩꯕ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ꯫ ꯅꯣꯏ ꯃꯥꯗ ꯇꯝꯃꯨꯗꯣꯏꯔꯣ? ꯇꯝꯃꯣꯏ ꯃꯥꯗꯤ ꯑꯗꯨꯝ ꯇꯧꯖ ꯂꯩꯔꯝꯅꯤ꯫ ꯁꯤꯡꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯊꯥꯗꯣꯏꯁꯨ ꯄꯨꯔꯥ ꯑꯄꯪꯕꯤꯅꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅꯗꯤ ꯌꯥꯝ ലാꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯃꯤꯅꯤ꯫ ꯂꯥꯏꯅ ꯍꯥꯏꯔꯒ ꯐꯠꯇꯕ ꯄꯣꯠꯇ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯊꯦꯝꯅꯧꯗꯨꯅ ꯂꯣꯏꯅꯔꯕꯗꯤ ꯃꯤꯗꯨ ꯃꯅꯨꯡ ꯌꯧꯅ ꯅꯨꯡꯁꯤꯕ ꯉꯝꯒꯗꯕ ꯃꯤꯗꯥꯅꯤ꯫ ꯑꯇꯩꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦꯗ꯫ ꯑꯁꯦꯡꯕ ꯑꯗꯨ ꯈꯛꯇꯔꯅꯦ? ꯑꯩꯈꯣই ꯃꯥꯒꯤ ꯃꯆꯤꯟꯅꯕꯨ ꯑꯗꯨꯈꯛ ꯅꯠꯇꯦ ꯅꯪꯒꯤꯁꯦ? ꯑꯩꯈꯣꯏ ꯃꯥꯗ ꯇꯝꯊꯣꯛꯈꯤꯅꯤ ꯄꯥꯈꯠꯇꯅ ꯇꯧꯔꯤꯔꯕ? ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥ ꯀꯤꯔꯤꯔꯕ? ꯑꯗꯨꯏ ꯅꯠꯇꯦ, ꯑꯗꯣ ꯅꯣꯏ ꯃꯥꯅ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯅꯤ ꯍꯥꯏ꯫ ꯅꯪꯅꯁꯨ ꯌꯥꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯍꯥꯏꯔꯤꯅꯦ ꯍꯥꯏꯔꯤꯕ, ꯆꯨꯝꯕ꯭ꯔꯣ? ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯣ, ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ? ꯀꯥꯟꯅꯗꯦ, ꯁꯥꯎꯅꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯍꯜꯁꯤꯡꯅ ꯁꯤꯜꯂꯤꯁꯦ ꯌꯥꯕꯅ ꯐꯠꯇ꯭ꯔꯣ? ꯌꯥꯔꯅꯤꯌꯦ, ꯁꯛꯇꯨꯒ ꯏꯍꯟ ꯍꯦꯛ ꯍꯟꯅꯨꯈꯩ꯫ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯌꯥꯔꯦ ꯊꯝꯃꯣ꯫ ꯉꯥꯏꯈꯣ, ꯑꯗꯣ ꯍꯪꯆꯤꯠ ꯄꯨꯡ 1ꯗ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯀꯅꯤ ꯁꯣꯏꯗꯕꯤ꯫ ꯈꯪꯗꯦ, ꯊꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯏ꯫ ꯑꯌꯨꯛꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯃꯩꯗ ꯅꯦꯠꯍꯟꯕꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯅꯠꯇꯦ, ꯍꯅꯨꯕꯁꯤꯗ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯕꯅꯣ ꯁꯤꯅꯤꯗ꯫ ꯐꯣꯟꯗꯨ ꯊꯅꯝꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯤ꯫ ꯅꯣꯟꯖꯔꯣꯏ ꯍꯥꯏꯖꯔꯣꯏ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯝꯕ ꯅꯨꯄꯥꯗꯨ ꯉꯔꯥꯡꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯊꯧꯗꯣꯛꯇꯨꯅ ꯋꯥꯈꯜꯗꯨ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯊꯣꯛꯑꯕ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ꯫ ꯅꯣꯛꯃꯤ ꯀꯥꯗꯨꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯅꯣꯛꯅ ꯀꯨꯝꯊꯔꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯂꯩꯃ, ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯤ ꯅꯣꯛꯃꯤ ꯌꯥꯍꯧꯔꯛꯄꯁꯤꯗ ꯃꯪꯗꯒ ꯀꯔꯤ ꯎꯔꯨꯔꯕ ꯖꯥꯠꯅꯣꯅꯦ? ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯂꯦꯞꯇꯨꯅ, ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯑꯗꯨꯏꯅꯤ ꯗꯩꯃ꯫ ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯊꯣꯛꯏꯕ? ꯀꯥꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯣꯏꯃꯤ? ꯏꯃꯥ, ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯐꯣꯟꯗꯅꯦꯃꯤ꯫ ꯆꯠꯊꯣꯛꯑꯗ, ꯐꯣꯟꯗꯕꯨ ꯀꯔꯤꯅꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯋꯥꯊꯣꯛ ꯉꯥꯛꯇ ꯉꯥꯏꯔꯕꯗꯨꯕꯨ꯫ ꯁꯤꯅ ꯑꯇꯣꯞꯄ ꯑꯩꯒꯤ ꯋꯥꯊꯣꯛꯅꯦꯕ꯫ ꯅꯪꯗꯤ ꯀꯔꯤ ꯋꯥꯊꯣꯛ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯃꯥ ꯃꯆꯥ ꯈꯠꯅꯍꯟꯕꯩ ꯋꯥꯔꯤꯅꯤꯗ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯈꯠꯅꯍꯜꯂꯤꯕ? ꯈꯠꯅꯍꯟꯕ ꯍꯥꯏꯕꯗꯤ ꯏꯃꯥ, ꯃꯃꯥꯗꯨꯅ ꯑꯩꯒ ꯎꯅꯧ ꯍꯥꯏ, ꯑꯩꯈꯣꯏꯅꯤ ꯅꯣꯏ ꯃꯥꯅ ꯂꯨꯍꯣꯡꯅꯤ ꯍꯥꯏ, ꯑꯊꯨꯕꯗ ꯑꯩꯈꯣꯏꯅꯤ ꯎꯅꯧ ꯍꯥꯏꯅ ꯍꯦꯛꯇꯅꯦ ꯀꯣꯜ ꯇꯧꯔꯝꯃꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯟꯕꯅꯤꯗꯅ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ? ꯀꯩꯕꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯒꯦ, ꯃꯆꯤꯟ ꯊꯤꯖꯤꯜꯂꯝꯃꯒ ꯊꯝꯈ꯭ꯔꯦ꯫ ꯑꯗ ꯁꯨꯝ ꯃꯥꯒꯤ ꯃꯇꯧꯗꯣ ꯅꯣꯛꯅꯤꯡꯕ꯫ ꯁꯨꯝ ꯅꯣꯛꯅꯤꯡꯅꯤ ꯅꯪꯗꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯗꯣꯛꯑꯣ ꯍꯥꯏꯗꯅ꯫ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ, ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯅꯪ ꯁꯨꯛꯏꯟ ꯏꯟꯗꯕꯅꯦꯕ꯫ ꯎꯅꯔꯅꯤ ꯍꯟꯗꯛꯇꯤ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯔꯗꯧꯅꯤ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯍꯣꯏꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯖꯔꯦꯗꯅ꯫ ꯐꯥꯕ ꯄꯨꯟꯕꯗꯨꯗꯤ ꯇꯧꯒꯅꯨ, ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯡꯗꯨꯗ ꯌꯥꯝ ꯏꯀꯥꯏꯀꯣ꯫ ꯐꯥꯗ꯭ꯔꯒꯗꯤ ꯑꯣꯏꯔꯔꯣꯏꯌꯦ, ꯍꯥꯏꯅ ꯁꯤꯡꯅꯕ ꯍꯥꯏꯗꯨꯗꯤ ꯏꯃꯥ ꯊꯥꯏꯅꯉꯩꯗꯕꯨ ꯄꯪꯌꯥꯗ ꯌꯥꯕꯩ ꯋꯥꯅꯤ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯑꯣꯏꯔꯔꯣꯏꯀꯣ ꯏꯃꯥ꯫ ꯃꯤ ꯑꯇꯩꯅ ꯑꯣꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯍꯦꯛꯇ ꯐꯥꯔꯗꯝꯅꯦ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤ ꯄꯥꯝꯍꯩꯕꯗꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯥꯗꯣꯏ ꯃꯥꯅ ꯑꯣꯏꯅ ꯈꯥꯒꯦꯝꯕꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯔꯔꯣꯏ, ꯁꯥꯂꯤꯅꯤ, ꯅꯦꯟꯁꯤ ꯍꯣꯏꯁꯨ ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯇꯁꯦꯡꯅ ꯈꯥꯒꯦꯝꯕ ꯃꯥꯅꯗꯤ ꯃꯦꯟ ꯑꯣꯏꯅ ꯊꯥꯗꯣꯏꯕ ꯌꯥꯎꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯇꯣꯝꯇꯅꯤ, ꯃꯥꯁꯨ ꯂꯥꯛꯄ ꯇꯜꯂꯝꯒꯅꯤ ꯍꯥꯏꯕ ꯈꯥꯒꯦꯝꯕ ꯃꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯑꯗꯨꯅ ꯃꯥ ꯈꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯕꯒꯨꯝ ꯈꯥꯒꯦꯝꯕꯗꯨ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯨꯄꯥꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯌꯥꯔꯛꯇꯦ, ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯦ꯫ ꯊꯥꯗꯣꯏ ꯈꯛꯇ ꯂꯥꯛꯄꯁꯨ ꯌꯥꯗꯕꯅ ꯊꯥꯗꯣꯏꯁꯨ ꯆꯠꯄꯗꯣ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯨꯄꯤ ꯃꯇꯣꯝꯇ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯕꯗꯣ? ꯊꯥꯗꯣꯏꯅꯁꯨ ꯌꯥꯔꯣꯏ, ꯔꯦꯝꯁꯟꯅ꯫ ꯊꯥꯗꯣꯏ ꯃꯁꯥꯅꯁꯨ ꯌꯥꯔꯣꯏ, ꯀꯣꯟꯅ ꯄꯨꯜꯂꯁꯦ ꯍꯥꯏꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯨꯄꯤꯗꯧꯅ ꯄꯦꯔꯤ ꯄꯥꯛ ꯍꯦꯛ ꯊꯥꯖꯤꯟꯕꯨ꯫ ꯃꯤꯅꯥꯏ, ꯅꯣꯏ ꯈꯪꯄꯣꯟꯇꯦꯅꯦ, ꯑꯩꯅ ꯍꯌꯦꯡ ꯆꯍꯤ 2 ꯂꯩꯔꯒ ꯊꯣꯛꯂꯛꯄꯗ ꯀꯅꯥꯅ ꯈꯪꯕ ꯁꯦꯒꯥꯗ ꯑꯉꯥꯡ ꯑꯃ ꯅꯞ ꯂꯩꯔꯝꯕꯁꯨ꯫ ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯕꯤꯕꯅꯤ ꯐꯅꯌꯥꯝꯗꯤ꯫ ꯅꯪꯅ ꯌꯥꯖꯗꯕ ꯅꯍꯥꯟꯅ ꯀꯣꯏꯅꯔꯝꯃꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯅꯪꯅ ꯋꯥꯔꯤꯁꯦ ꯋꯥꯈꯤꯗ꯭ꯔꯣ? ꯅꯍꯥꯟꯅ ꯇꯦ ꯇꯦꯔꯥ ꯇꯦ ꯙꯣꯡꯒ ꯇꯧꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯦ ꯑꯝꯇ, ꯀꯣꯛꯅ ꯀꯣꯛ ꯁꯥꯕꯅꯦ, ꯂꯣꯏꯅ ꯃꯔꯣꯜ ꯑꯃ꯫ ꯅꯀꯣꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯕ ꯅꯠꯇꯦ,
ꯅꯪ ꯅꯁꯥꯅ ꯁꯥꯟꯖꯕꯅꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯛꯀꯅꯨ ꯍꯌꯦꯡꯗꯩꯗꯤ ꯅꯪꯁꯨ ꯆꯠꯈ꯭ꯔꯗꯕꯅꯤꯅ ꯊꯥꯗꯣꯏꯗꯣ ꯃꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤ ꯇꯥꯕꯅꯤ ꯌꯥꯔꯦ ꯏꯟꯁꯥꯡꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯄꯨꯡ 9ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯍꯣꯏ ꯊꯧꯖꯥꯜꯅ ꯅꯣꯏ ꯇꯥꯃꯣꯗꯤ ꯎꯗꯦ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯈꯪꯗꯦ ꯉꯁꯥꯏꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯀꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯣꯏꯅ ꯆꯥꯛꯇꯨ ꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯌꯥꯝꯕ ꯅꯠꯇꯦ 3 ꯏꯟꯁꯥꯡꯗꯣ ꯊꯣꯡꯅ ꯊꯥꯗꯣꯏꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ ꯑꯩꯈꯣꯏ ꯃꯔꯤꯗꯣ ꯍꯧꯖꯤꯛ ꯄꯨꯜꯂꯤ ꯅꯪꯒ ꯌꯥꯎꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧꯅꯤ ꯊꯥꯗꯣꯏ ꯐꯣꯟꯗꯨ ꯃꯦꯠꯇꯅ ꯂꯩꯔꯕꯣ ꯃꯈꯥꯗ ꯂꯣꯏ ꯀꯥꯁꯟꯕ ꯇꯥꯔꯦ ꯍꯥꯏꯔꯛꯄꯅꯤ ꯅꯥꯀꯟꯗꯒꯤ ꯔꯦꯝꯁꯟꯅ ꯈꯥꯒꯦꯝꯕ ꯐꯣꯟꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯏꯟꯁꯥꯡꯗꯣ ꯑꯣꯠꯂꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯗꯣ ꯅꯣꯛꯇꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ ꯍꯣꯏꯅꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯍꯌꯦꯡꯗꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯆꯠꯈ꯭ꯔꯅꯤꯌꯦꯗꯅ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯔꯤ ꯂꯩꯃꯗꯨ ꯆꯪꯁꯤꯜꯂꯛꯏ ꯀꯅꯥꯅꯣ ꯏꯃꯥ ꯅꯗꯣꯝꯆꯥꯅꯤ ꯅꯌꯥꯝꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦꯌꯦ ꯑꯗꯨꯒꯤ ꯄꯥꯎ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯕ ꯃꯥꯗꯤ ꯀꯥꯏꯗꯤ ꯅꯨꯄꯤ ꯈꯪꯗꯦ ꯀꯔꯝꯕꯕꯨ ꯑꯣꯏꯔꯤꯕꯅꯣꯏꯗꯣ ꯃꯥꯕꯨ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯒꯦ ꯀꯣꯏꯕ ꯀꯣꯏꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯕꯨꯗꯤ ꯎꯅꯅꯤ ꯍꯥꯏꯔꯝꯕꯅꯤ ꯈꯪꯗꯦꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯪꯖꯔꯅꯤ ꯐꯔꯦ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯆꯪꯂꯦꯀꯣ ꯊꯧꯖꯥꯜꯅ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯎꯗꯦꯅ ꯅꯩꯔꯦ ꯀꯩꯅꯣ ꯏꯃꯨꯡ ꯃꯤ ꯍꯦꯟꯒꯠꯂꯦꯅꯦ ꯍꯥ ꯃꯌꯥꯝꯗ ꯅꯣꯛꯏ ꯈꯥꯒꯦꯝꯕꯁꯨ ꯅꯣꯛꯏ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯅꯦꯠ ꯑꯣꯐ ꯂꯩꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯄꯨꯟꯕꯅꯤꯅ ꯐꯣꯟꯗ ꯑꯗꯨꯝ ꯃꯥꯏꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯍꯔꯥꯎ ꯄꯨꯜꯂꯝꯃꯤ